social media amadi newspaper singi maroiba update miyam da pijari ahanbada Churchandpur gi Bunglon village da Kuki militant singna banga suba Sikh regiment da pom amadi nongmai kapsilakre loina na banga suba Sikh regiment jo handuna nongmai kapna ke haide mapal amadi kunithoi suba Assam Rifles lokthokpagi afafadagi teksak Union Home Minister na pugadabni haina kotuna haikre kangpok pi amasong Churchandpur dagi kunithoi suba amasong mapal suba Assam Rifles lokthonaba center amasong Manipur lengak na satharaliba thong ase en beren gi lengak na Kukijo singi mathang Sathariba Miot Mine Singda Center na Yare Haina Takpani Haina Committee on Tribal Unity Kotu gi Maikai de Pongdorakle Kotu no Pongdorakpada Hana de Kukijo Singi Matakta Sathariba Miot Mine Singda Assam Rifles na Thingna Bohona Ribasida Central Force Asibu Lokthongna Bohona Wahibase Anirak Shuba Miot Mine Ama Sathana Bohona Bagamana Haina Center bu Mara Siraduna Maduda Thorakpa Afafatagi Teksak Pumnamak Union Home Minister na Pugadabani Haikre Pangal Tabidaki Nupa Ama Lambi Lamhang Naduna Salambadagi Naga Isil Nau Singna Unilab MPA group ta pau pirakpadagi kanbangam hore hairi thamna pokpe Imphal East Jagada Kuki masing amadi bunker sing henkalakle hairi Indo Myanmar border pillar number 67 gi manung channa laiba Khengthung village ki Tuijim Turel Mayadagi brown sugar shop gas 20 detonators chama amadi 5 meters safe fuse 1 recover tobangam le haina Manipur police control room na thador ku serolamna khangalagle Palel da combing operation sathakre security gi apunma combined team amana Palel area da combing operation sathakre hairi operation da yum yankhai mangarom da leramba mioi modra saktak se puthok handuna wahang pahong sathaki adom oinama khusukhulai amadi miphame pundi yauki de haide CM na state asi hena sakhorana ba union minister ga watana khre chief minister nongthom birena labor and employment amadi youth affairs and sports ki union minister Ansuk Mandabia ga ngarang mahaki secretariat ta unaduna lega na paikhale ba yai fa thorang scheme singi matang da kumna khanaduna state asi hena sakhorana ba watana khre union minister Mansuk Mandabia ga unaba du mari lenana chief minister N Birena social media da thagalpo post amada chief minister Nongthom Birena hai union minister Mansuk Mandabia ga mahake official residence da unaduna tongan ba hiram singda kumna khanakre unaba du da laingang na miyam gi dama pakhaliba tongan ba yaifa thorang singi scheme singi matang da khanake maroina IDP singi dama paikhaliba skilling amadi training gi program sing startup ki thorang sing economic revival mission amadi lamdam masi mipal tang dana masana marom dom lepang amna ba amadi hena sakhana ba kumna khanake aina chief minister na hongdoke